ꯑꯍꯥꯟꯕꯃꯛꯇꯗ ꯂꯩꯔꯣꯜ ꯂꯩꯃꯩ ꯍꯥꯏꯔꯤꯕ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯁꯨꯆꯤꯟ ꯁꯥꯐꯝꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯑꯃꯥꯏꯕ ꯑꯃꯒꯤ ꯃꯀꯣꯛ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯏꯄꯤꯁꯣꯗ ꯲꯷ ꯁꯨꯕ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤ ꯇꯥꯕꯤꯗ꯭ꯔꯤꯉꯩ ꯃꯥꯡꯑꯣꯏꯅꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ, ꯁꯦꯌꯔ, ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ꯫ ꯃꯌꯥꯝ ꯋꯥꯔꯤ ꯑꯁꯤ ꯑꯃꯨꯛ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯑꯃꯥꯏꯕ ꯑꯗꯨ ꯊꯣꯏꯕꯒꯤ ꯋꯥꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯤ꯫ ꯑꯦ ꯏꯕꯨꯡꯉꯣ, ꯀꯗꯥꯏꯗꯒꯤ ꯍꯧꯖꯤꯛ ꯈꯨꯔꯝꯕ ꯌꯥꯕ ꯅꯠꯇꯦꯀꯣ꯫ ꯍꯣꯔꯦꯟ ꯃꯉꯥꯡ ꯏꯄꯥ ꯒꯨꯔꯨ ꯁꯤꯗꯕ ꯃꯥꯅ ꯂꯣꯏꯔꯛꯄ ꯃꯇꯝ, ꯈꯨꯃꯜ ꯏꯄꯥ ꯑꯃꯝꯕꯕꯨ ꯃꯍꯨꯠ ꯁꯤꯜꯂꯛꯄ ꯀꯥꯟ ꯃꯇꯝ ꯑꯗꯨꯋꯥꯏꯗ ꯈꯨꯔꯨꯝꯒꯗꯕ ꯂꯥꯏꯅꯤꯅꯦ ꯏꯕꯨꯡꯉꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯤ꯫ ꯊꯣꯏꯕ ꯑꯗꯨꯁꯨ ꯑꯃꯥꯏꯕꯅ ꯍꯥꯏꯔꯤꯕ ꯋꯥꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯤ꯫ ꯈꯨꯔꯥ ꯑꯃꯥꯏꯕ, ꯑꯩꯗꯤ ꯀꯗꯥꯏꯗꯒꯤ ꯈꯪꯂꯨꯅꯦꯒꯦ? ꯑꯩꯗꯤ ꯍꯧꯖꯤꯛ ꯑꯗꯨꯝ ꯈꯨꯔꯨꯝꯕ ꯌꯥꯕꯣꯏ ꯈꯜꯂꯨꯔꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯤ꯫ ꯑꯃꯥꯏꯕ ꯑꯗꯨꯁꯨ ꯍꯣ ꯑꯗꯨꯅꯦ, ꯈꯪꯗ꯭ꯔꯕꯗꯤꯅꯦ ꯑꯗꯨꯃꯛ ꯇꯨꯃꯤꯟꯅ ꯂꯩꯌꯨꯀꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯤ꯫ ꯃꯇꯝꯅ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯍꯥꯏꯕꯗꯣ ꯑꯣꯏꯔꯛꯂꯦ꯫ ꯊꯣꯏꯕ ꯑꯃꯗꯤ ꯑꯃꯥꯏꯕ ꯗꯣꯖꯣꯔ ꯃꯈꯣꯏ ꯑꯅꯤ ꯂꯥꯏ ꯈꯨꯔꯨꯝꯅꯕ ꯐꯠꯇ꯭ꯔꯕ ꯄꯣꯠꯇꯨ ꯂꯥꯏꯍꯟ ꯇꯧꯅꯕ ꯀꯟꯅ ꯁꯦꯝ ꯁꯥꯔꯤ꯫ ꯁꯣꯝꯗꯅ ꯑꯃꯥꯏꯕ ꯂꯥꯛꯄ ꯃꯁꯥ ꯑꯗꯨ ꯂꯥꯏꯍꯧ ꯈꯔ ꯇꯧꯏ ꯍꯥꯏꯗꯨꯅ ꯀꯔꯤꯒꯨꯝꯕ ꯃꯅꯥ ꯃꯁꯤꯡ ꯈꯔ ꯍꯦꯛꯂꯨꯗꯨꯅ ꯐꯨꯠꯀꯗꯕꯒꯤ ꯇꯧꯔꯤ꯫ ꯁꯣꯝꯗꯅ ꯑꯃꯥꯏꯕ ꯑꯃꯗꯤ ꯊꯣꯏꯕ ꯃꯕꯥꯅꯤꯁꯨ ꯂꯥꯏꯒꯤ ꯄꯣꯠꯂꯝꯁꯤꯡꯗꯨ ꯁꯤꯟꯕ ꯂꯣꯏꯔꯗꯨꯅ ꯂꯥꯏ ꯈꯨꯔꯨꯝꯕ ꯍꯧꯒꯗꯣꯔꯦ꯫ ꯑꯃꯥꯏꯕ ꯑꯗꯨꯅ ꯊꯣꯏꯕꯗ ꯑꯣꯟꯁꯤꯜꯂꯒ ꯍꯥꯏꯔꯛꯏ꯫ ꯏꯕꯨꯡꯉꯣ ꯊꯣꯏꯕ, ꯍꯧꯖꯤꯛꯇꯤ ꯂꯥꯏ ꯇꯥꯏꯅꯕ ꯍꯧꯅꯕ ꯇꯧꯔꯁꯤꯗꯣ꯫ ꯌꯥꯔꯒꯗꯤ ꯏꯕꯦꯝꯃꯗꯣ ꯏꯃꯨꯡꯗ ꯑꯉꯥꯡꯁꯤꯡꯗꯨꯒ ꯊꯣꯡ ꯂꯣꯟꯁꯤꯜꯂꯒ ꯐꯖꯅ ꯂꯩꯌꯨ ꯑꯃꯨꯛꯇ ꯍꯥꯏꯈꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯤ꯫ ꯊꯣꯏꯕꯁꯨ ꯍꯣꯏ ꯈꯨꯔꯥ ꯑꯃꯥꯏꯕ, ꯑꯩ ꯅꯃꯧ ꯅꯨꯄꯤꯗ ꯍꯥꯏꯈꯤꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯏꯕ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯇꯥꯅꯕ ꯀꯧꯔꯤ꯫ ꯃꯃꯥ, ꯅꯪꯕꯨ ꯇꯥꯕ꯭ꯔꯣ? ꯃꯄꯥꯟꯗ ꯑꯃꯨꯛꯇ ꯊꯣꯛꯂꯛꯎ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯧꯔꯤ꯫ ꯏꯕꯦꯂꯩꯁꯨ ꯏꯃꯨꯡꯂꯣꯝꯗ ꯀꯔꯤꯅꯣ ꯊꯕꯛ ꯈꯔ ꯇꯧꯗꯨꯅ ꯂꯩꯔꯝꯂꯤꯕꯅꯤ꯫ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕ ꯊꯣꯏꯕꯅ ꯀꯧꯔꯛꯄ ꯑꯗꯨꯗ ꯇꯥꯔꯦ ꯃꯈꯣꯏ ꯄꯥꯕꯨꯡ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯄꯥꯟꯂꯣꯝꯗ ꯊꯣꯛꯂꯛꯏ꯫ ꯑꯗꯨꯒ ꯃꯄꯨꯔꯣꯏꯕꯗ ꯍꯪꯖꯔꯤ꯫ ꯃꯈꯣꯏ ꯄꯥꯕꯨꯡ, ꯀꯩ ꯍꯥꯏꯕꯤꯒꯦ ꯍꯥꯏꯕꯅꯣ ꯑꯩꯕꯨ ꯀꯧꯕꯤꯕꯕꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯤ꯫ ꯊꯣꯏꯕꯅ ꯃꯃꯥ, ꯍꯧꯖꯤꯛ ꯂꯥꯏ ꯈꯨꯔꯨꯝꯕꯁꯦ ꯍꯧꯒꯗꯣꯔꯦ, ꯑꯗꯨꯅꯅꯦ ꯏꯆꯥꯁꯤꯡꯗꯨꯒ ꯏꯃꯨꯡꯗ ꯊꯣꯡ ꯂꯣꯟꯁꯤꯜꯂꯒꯅꯦ ꯐꯖꯅ ꯂꯩꯌꯨꯀꯣ ꯑꯁꯤ ꯍꯥꯏꯒꯦꯅ ꯀꯧꯕꯅꯤ ꯍꯥꯏꯔꯤ꯫ ꯏꯕꯦꯂꯩꯁꯨ ꯍꯣꯏ ꯃꯈꯣꯏ ꯄꯥꯕꯨꯡ ꯑꯁꯤ ꯍꯥꯏꯗꯨꯅ ꯏꯃꯨꯡꯂꯣꯝꯗ ꯆꯪꯈꯤꯒꯦ ꯇꯧꯕꯒ ꯑꯃꯥꯏꯕ ꯗꯣꯖꯣꯔꯅ ꯑꯃꯨꯛ ꯈꯥꯝꯂꯒ ꯍꯥꯏꯔꯛꯏ꯫ ꯏꯕꯦꯝꯃ, ꯑꯃꯨꯛꯇ ꯉꯥꯏꯈꯣ, ꯋꯥ ꯑꯃꯇꯪꯒ ꯁꯤꯟꯅꯈꯤꯒꯦ ꯍꯥꯏꯔꯤ꯫ ꯏꯕꯦꯂꯩꯁꯨ ꯆꯠꯂꯝꯕꯗꯒꯤ ꯆꯞ ꯂꯦꯞꯇꯨꯅ ꯍꯥꯏꯔꯛꯏ꯫ ꯑꯣꯖꯥ ꯑꯃꯥꯏꯕ, ꯀꯩ ꯍꯥꯏꯒꯦ ꯍꯥꯏꯕꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯤ꯫ ꯑꯃꯥꯏꯕ ꯑꯗꯨꯅ ꯑꯇꯩꯒꯤ ꯅꯠꯇꯦꯗ ꯏꯕꯦꯝꯃ, ꯍꯣꯔꯦꯟ ꯂꯥꯏ ꯈꯨꯔꯨꯝꯕ ꯍꯧꯔꯛꯄ ꯀꯥꯟꯗ ꯃꯅꯤꯡ ꯅꯠꯇ꯭ꯔꯒ ꯃꯃꯥꯡ ꯑꯃꯍꯦꯛꯇꯗ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯈꯣꯟꯖꯦꯜꯗ ꯀꯧꯔꯛꯄ ꯊꯣꯛꯂꯕ ꯅꯈꯣꯏ ꯈꯨꯝꯕ ꯌꯥꯗꯦꯀꯣ꯫ ꯌꯥꯔꯦ ꯆꯠꯂꯣ ꯑꯁꯤ ꯍꯥꯏꯒꯦ ꯇꯧꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯤ꯫ ꯏꯕꯦꯂꯩꯁꯨ ꯍꯣꯏ ꯈꯨꯔꯥ ꯑꯃꯥꯏꯕ, ꯑꯩ ꯀꯅꯥꯒꯨꯝꯕꯤꯅ ꯀꯧꯔꯛꯄ ꯊꯣꯛꯂꯕꯁꯨ ꯑꯩ ꯈꯨꯝꯂꯔꯣꯏ ꯑꯁꯤ ꯍꯥꯏꯗꯨꯅ ꯏꯕꯦꯂꯩ ꯏꯃꯨꯡꯂꯣꯝꯗ ꯑꯗꯨꯃꯛ ꯆꯪꯈꯤꯔꯝꯃꯤ꯫ ꯑꯃꯥꯏꯕ ꯑꯗꯨꯁꯨ ꯑꯗꯨꯗꯤ ꯏꯕꯨꯡꯉꯣ ꯊꯣꯏꯕ, ꯊꯕꯛꯁꯦ ꯍꯧꯅꯕ ꯇꯧꯔꯁꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯌꯩꯒ ꯇꯧꯅꯕ ꯃꯩꯖꯥꯎ ꯑꯃꯕꯨ ꯊꯥꯒꯠꯄ ꯍꯧꯔꯛꯂꯤ꯫ ꯑꯃꯥꯏꯕ ꯑꯃꯒꯤ ꯃꯀꯣꯛ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯏꯄꯤꯁꯣꯗ 28 ꯁꯨꯕ ꯃꯇꯥꯡ ꯁ꯭ꯋꯥꯏꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯍꯌꯦꯡꯒꯤ ꯏꯄꯤꯁꯣꯗ 29 ꯁꯨꯕ ꯑꯃꯨꯛ ꯃꯌꯥꯝ ꯄꯨꯟꯅ ꯉꯥꯏꯃꯤꯟꯅꯔꯁꯤ꯫ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯁꯨꯆꯤꯟ ꯁꯥꯐꯝꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫